Hello mayam, Indigenous Manipuri Foods na mayam utaram na okchari. Ngasidi orange cake ki yamna thotpa recipe amamu puduna lakchare. Adudi khoi hauna batawrase. Maida se cup ama hana lawrage. Baking powder se 1 teaspoon ama hapchul haurase. Thum su pinch ama hap haurase. Nithok haurase ko hauzikti. Sigi step se achapot se makudimagta follow tawbiyo ko kaigumba maida se yaw taragadi. Lumps kumba yawba adagi phattaba yawrso sigi tanjasida loina chatpanebako. Yerum se ahum khak thugaiba loireko. Du hapchilase. Vanilla se 1 teaspoon ama hapase. Hauzikti takhairase ko. Minute ani hum se high speed ta takhaijare. Chini se 1/3 cup ama hapchilase. Magi speed se high da thamaga muk takhairase ko. Hauzikti komlagi asigi color mathak thangbase asise khara lawse bako. Tablespoon amagi changda lawse duga manung thangba sigi se si yauna di sitpi ganu ko. Hauzikti yarani. Fresh oiba komlagi mahido 1/3 cup ama lawrase. Komla achauba nina 1/3 cup asum thokpane. Hauzikti fresh oiba komla yam bazar da phangidana ko. Duna fresh oiba oina lawse. Refined thau duso 1/4 cup ama lawrase. Sida ngasagi maida mix tawraga thamgiba tangkhai ma hapase. High speed da amtang thungasi ko. Lemhauba khara da mo hapase. High speed da phajana mix tawrase. Minute amani ko. Baking pan duda thau khara hapase. Phajana tairase ko. Horen napsindanaba. Butter paper ama hapage. Mathakta su thau khara nansilase ko. Hauzikti hapchilase. Duga spoon amani gi changda khara khaamse bako kon sida sum. Soy mukhakchare. Cacao powder se 1 teaspoon ama hapage. Mix phajana tawrase ko. Sigi step sidi follow tawdrasu yai ko sum ahenba step ne hai tare du masak khara phaja hanbai wan khaktani ko. Khara lawraga mathak sida hapase sumaina. Skewer ama lawre duga sumai tawrasi ko. Yarani. Hauzikti 175 degree Celsius da 30 to 40 minutes se bake tawrase. Makhagi rod khatang on tawbiyo mathaki off thambiyo ko. Hauzikti bake tawbasu loire. Check amtang tawse. Mayek sengma thore ko. Mulle. Hauzikti kitchen towel amana kupaga ngatang ingthaba ngairase. Ngatang thamjare demol tawjaraage. Cake sisu phajana thotlabane. Hauzikti kaknaba tawjaraage. Mayamsu soidana try tawbiyo. Angangsinggi school tiffin da hapasu yare. Chaga thaasu yare. Yam haubane. Laisu yam laibane ko. Kaishu ludabane. Haiba step singdo sum follow tawbiyo. Yam soft oibane ko. Mahausu phajana laibane.
ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯦ꯫